ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯣꯞ 7 ꯍꯦꯕꯤꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ 8 ꯈꯛꯀꯤ ꯃꯇꯥꯡꯗ ꯀꯔꯝꯕꯅ ꯐꯩ ꯑꯃꯁꯨꯡ ꯐꯠꯇꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯖꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯔꯛ ꯊꯠꯅ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯊꯣꯏꯁꯅꯥ ꯅꯣꯡꯊꯣꯝꯕꯝ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯐ꯭ꯔꯦꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯦꯕꯤꯠꯁꯤꯡꯗꯨ ꯀꯔꯝꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯝꯕꯔ 7 ꯍꯦꯕꯤꯠ ꯑꯣꯐ ꯆꯦꯀꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐ꯭ꯔꯤꯀ꯭ꯋꯦꯟꯠꯂꯤ꯫ 2016ꯗ ꯔꯤꯁꯔꯆꯔꯁꯤꯡꯅ ꯔꯤꯁꯔꯆ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯅꯣꯡꯃꯗ 2617 ꯍꯥꯏꯕꯗꯤ 2418 ꯃꯣꯕꯥꯏꯜ ꯁꯀ꯭ꯔꯤꯟꯗ ꯇꯆ ꯇꯧꯏ ꯍꯥꯏꯔꯤ꯫ ꯃꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯃꯁꯤꯡꯅꯤ꯫ ꯅꯝꯕꯔ 6 ꯍꯦꯕꯤꯠ ꯑꯣꯐ ꯏꯟꯚꯦꯁꯇꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯠ ꯇꯧꯕꯗ ꯍꯦꯕꯤꯠ ꯑꯣꯏꯕ ꯑꯗꯨꯕꯨꯅꯤ꯫ ꯏꯟꯚꯦꯁꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯗꯤ ꯌꯥꯝꯅ ꯑꯃꯥꯡꯕ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯦꯞ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦ, ꯀꯣꯏꯟ ꯁ꯭ꯋꯤꯆ ꯀꯨꯕꯔ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯤ ꯑꯩꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯕꯅꯤ꯫ ꯃꯌꯥꯝꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯗꯒꯤ ꯆꯪꯂꯒ ꯃꯌꯥꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ ꯗꯥꯎꯟꯂꯣꯗ ꯍꯦꯛ ꯇꯧꯕꯒ 50 ꯔꯨꯄꯤꯁꯀꯤ ꯕꯤꯠꯀꯣꯏꯟ ꯐ꯭ꯔꯤꯗ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯀꯣꯏꯟ ꯁ꯭ꯋꯤꯆ ꯀꯨꯕꯔ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯂꯤꯡꯛꯁꯨ ꯑꯩꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯕꯅꯤ꯫ ꯃꯌꯥꯝꯅ ꯏꯟꯚꯦꯁꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ ꯅꯣꯂꯦꯖꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯦꯡꯕꯤꯌꯨ꯫ ꯅꯝꯕꯔ 5 ꯗꯣꯟꯠ ꯌꯨꯖ ꯐꯣꯟ ꯕꯤꯐꯣꯔ ꯒꯣꯏꯡ ꯇꯨ ꯁ꯭ꯂꯤꯞ꯫ ꯍꯥꯔꯕꯥꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯠ ꯑꯣꯐ ꯆꯦꯀꯤꯡ ꯃꯣꯕꯥꯏꯜ ꯐꯣꯟ ꯕꯤꯐꯣꯔ ꯒꯣꯏꯡ ꯇꯨ ꯁ꯭ꯂꯤꯞ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝꯂꯝꯗꯥꯏꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯆꯦꯛ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯔꯝꯃꯒ ꯇꯨꯝꯕ ꯑꯁꯤꯕꯨꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯤ ꯃꯁꯤꯡꯒꯤ ꯄꯥꯔꯁꯦꯟ ꯑꯁꯤ 100ꯒꯤ ꯃꯅꯨꯡꯗ 20%ꯗꯤ ꯇꯨꯝꯂꯝꯗꯥꯏꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯁꯣꯛꯍꯜꯂꯤ꯫ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯗꯤ ꯕ꯭ꯂꯨ ꯂꯥꯏꯠ ꯍꯥꯏꯅ ꯈꯪꯅꯕ ꯑꯃ ꯅꯨꯃꯤꯠꯇꯒꯤ ꯊꯥꯗꯣꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯉꯥꯜ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯨꯝꯅꯤꯡꯕ ꯐꯥꯎꯍꯟꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯊꯣꯛꯇꯕ ꯃꯔꯝꯅ ꯕ꯭ꯂꯨ ꯂꯥꯏꯠ ꯍꯥꯏꯔꯤꯕꯁꯤ ꯊꯥꯗꯣꯔꯛꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯅ ꯕ꯭ꯂꯨ ꯂꯥꯏꯠ ꯍꯥꯏꯔꯤꯕꯁꯤ ꯊꯥꯗꯣꯛꯇꯦ ꯍꯥꯏꯕ ꯈꯪꯕ ꯃꯔꯝꯅ ꯑꯩꯈꯣꯏꯕꯨ ꯇꯨꯝꯅꯤꯡꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯑꯗꯣꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯨꯝꯃꯝꯗꯥꯏꯗ ꯄꯥꯏꯔꯝꯕ ꯊꯣꯛꯂꯒꯗꯤ ꯑꯗꯣꯝ ꯇꯨꯝꯅꯤꯡꯉꯣꯏ, ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤꯁꯨ ꯕ꯭ꯂꯨ ꯂꯥꯏꯠ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯃꯉꯥꯜ ꯑꯗꯨ ꯊꯥꯗꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯄꯥꯏꯅꯤꯡꯕ ꯊꯣꯛꯂꯒꯁꯨ ꯕ꯭ꯔꯥꯏꯠꯅꯦꯁ ꯑꯗꯨ 20%ꯗ ꯊꯝꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯍꯛꯆꯥꯡ ꯁꯣꯛꯄꯗꯒꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯃꯤ꯫ ꯅꯝꯕꯔ 4 ꯍꯦꯕꯤꯠ ꯑꯣꯐ ꯏꯇꯤꯡ ꯖꯪꯛ ꯐꯨꯗ ꯑꯣꯔ ꯑꯟꯍꯦꯜꯗꯤ ꯐꯨꯗ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯄꯦꯛ ꯇꯧꯔꯒ ꯌꯥꯎꯔꯛꯄ ꯄꯣꯠ ꯍꯥꯏꯕꯗꯤ ꯄꯤꯖꯥꯒꯨꯝꯕ ꯑꯁꯤ ꯄꯦꯛ ꯇꯧꯔꯒ ꯌꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯅꯣꯏꯈꯠꯄ ꯆꯥꯎꯈꯠꯄꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯂꯕ ꯄꯦꯛ ꯇꯧꯔꯣꯏꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯁꯤꯗ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠ ꯍꯥꯏꯕꯗꯤ ꯑꯆꯥ ꯑꯊꯛꯁꯤꯡꯗ ꯐꯪꯒꯗꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠ ꯑꯗꯨ ꯃꯁꯤꯗꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯦ꯫ ꯌꯥꯝꯅ ꯂꯣ ꯑꯣꯏꯕ ꯆꯥꯡꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯦꯝꯅ ꯐꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯄꯦꯛ ꯇꯧꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯜꯂꯤ꯫ ꯃꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯦꯟꯁꯔ ꯐꯥꯎꯕ ꯅꯥꯔꯛꯄ ꯌꯥꯏ꯫ ꯅꯝꯕꯔ 3 ꯇꯦꯛ ꯁꯟꯂꯥꯏꯠ ꯕꯤꯇ꯭ꯋꯤꯟ 10 to 11 AM ꯗꯦꯂꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯥ ꯃꯉꯥꯟꯗ ꯍꯥꯏꯕꯗꯤ ꯁꯟꯂꯥꯏꯠꯇ ꯄꯨꯡ 10ꯗꯒꯤꯅ 11 ꯍꯥꯏꯕꯗꯤ ꯑꯌꯨꯛꯀꯤ AMꯒꯤ ꯄꯨꯡ 10ꯗꯒꯤꯅ 11 ꯐꯥꯎꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯁꯤ ꯃꯤꯅꯤꯠ 30 ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯌꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯏꯪꯊꯕ ꯇꯞꯊꯕ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯨ ꯐꯅ ꯂꯩꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯗꯨꯅ
ꯔꯤꯁꯔꯆꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ Number 2. Always keep smile on your face. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯁ꯭ꯃꯥꯏꯜ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯒꯠꯂꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤ ꯏꯪꯊ ꯇꯞꯊꯍꯜꯂꯤ ꯍꯥꯏꯕꯁꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯄꯨꯟꯅ ꯌꯥꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ Number 1. Brushing your teeth after breakfast. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯆꯥ ꯑꯊꯛ ꯑꯃ ꯍꯥꯏꯕꯗꯤ ꯆꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯦꯛꯐꯥꯁ ꯑꯃ ꯆꯥꯕꯗꯨ ꯕ꯭ꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯆꯥꯎ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥ ꯇꯤꯟ ꯆꯥꯕ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯀꯥꯟꯅꯐꯝ ꯈꯪꯂꯣꯏ꯫ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ꯫ ꯃꯌꯥꯝꯅ ꯏꯁꯀ꯭ꯔꯤꯟꯗ ꯎꯔꯤꯕ ꯊꯣꯏꯁꯅꯥ ꯅꯣꯡꯊꯣꯝꯕꯝ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯐ꯭ꯔꯦꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯥꯒꯠꯂꯛꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫